ꯍꯥꯎꯗꯤ ꯍꯥꯎꯏ ꯉꯥꯁꯤꯗꯤ ꯆꯥꯃꯅꯝ ꯅꯝꯃꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯍꯧꯔꯦꯀꯣ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯌꯨꯛꯀꯤ ꯇꯨꯝ ꯍꯧꯒꯠꯂꯒꯅꯦꯀꯣ ꯃꯥꯏꯁꯤ ꯆꯠꯂꯒ ꯋꯥꯏ ꯇꯩꯊꯣꯛꯑꯒ ꯕꯁ ꯏꯔꯨꯊꯣꯛꯇꯣꯛꯑꯦ ꯑꯗꯩ ꯊꯕꯛ ꯑꯃꯐꯥꯎ ꯁꯨꯗ꯭ꯔꯤ ꯑꯁꯤ ꯀꯣꯟꯅ ꯁꯨꯔꯅꯤ ꯑꯩ ꯄꯨꯡ 10 ꯅꯪꯅꯕꯒꯤ ꯀꯦꯛ ꯑꯃ ꯄꯤꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯀꯣꯟꯅ ꯁꯨꯔꯁꯨ ꯌꯥꯏ ꯍꯥꯏꯅꯀꯣ ꯑꯗꯣ ꯀꯤꯗꯣꯏꯅꯤꯁꯦ ꯑꯩꯅ ꯀꯦꯛꯇꯨꯒ ꯇꯧꯒꯗꯕ ꯗꯦꯀꯣꯔꯦꯁꯟꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯈꯔ ꯁꯦꯝꯃꯒ ꯊꯅꯝꯃꯦ ꯁꯤꯒ ꯑꯁꯤꯒꯅꯦꯀꯣ ꯁꯤ ꯒꯅꯥꯁꯦ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯁꯦꯝꯃꯝꯕꯅꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯀꯂꯔꯁꯦ ꯈꯤꯇꯪ ꯍꯦꯟꯖꯜꯂꯕ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯁꯤ ꯑꯇꯣꯞꯄ ꯑꯃ ꯁꯦꯝꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯁꯤ ꯀꯞ ꯀꯦꯛꯇꯨꯒ ꯍꯥꯞꯀꯗꯕ ꯗꯤꯖꯥꯏꯟꯅꯦꯕ ꯀꯞ ꯀꯦꯛꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯑꯁꯤꯒ ꯁꯦꯝꯃꯒ ꯊꯝꯃꯦ ꯀꯞ ꯀꯦꯛꯁꯦ ꯀꯦꯛꯇꯨ ꯃꯊꯛꯇ ꯍꯥꯞꯀꯗꯕꯅꯤ ꯀꯦꯛꯁꯤꯁꯨ ꯁꯤꯒ ꯀ꯭ꯔꯝ ꯀꯣꯠ ꯇꯧꯔꯒ ꯊꯝꯃꯦ ꯍꯧꯖꯤꯛ ꯑꯁꯤꯒ ꯐꯥꯏꯅꯦꯜ ꯂꯥꯏꯁꯤꯡ ꯇꯧꯗꯣꯔꯕꯅꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯒꯅꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯗꯣꯔꯤꯁꯦ ꯆꯥꯁꯦ ꯍꯟꯊꯔꯒ ꯊꯕꯛꯁꯦ ꯁꯨꯗꯗꯧꯔꯕꯅꯤ ꯃꯁꯂꯥ ꯃꯍꯨꯝꯒ ꯃꯌꯥꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯁꯂꯥ ꯃꯍꯨꯝꯒ ꯌꯥꯝ ꯍꯥꯞꯈ꯭ꯔꯦ ꯀꯦꯛꯁꯦ ꯁꯤ ꯑꯃ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯌꯨꯛꯇ ꯄꯤꯒꯗꯕ ꯀꯦꯛꯅꯤꯅ ꯈꯔ ꯖꯥꯡꯅꯁꯨ ꯁꯥꯔꯦꯀꯣ ꯑꯩ ꯑꯌꯨꯛꯀꯤ ꯆꯥꯒꯁꯨ ꯍꯁꯕꯦꯟꯁꯨ ꯃꯥꯅ ꯁꯨꯝ ꯍꯩꯔꯒ ꯊꯛꯈꯔꯦꯕꯀꯣ ꯑꯩ ꯀꯦꯛꯁꯦ ꯖꯥꯡꯅ ꯂꯣꯏꯁꯟꯅꯕꯒꯤ ꯍꯣꯠꯅꯕꯗ ꯑꯗꯣ ꯀꯦꯛꯁꯤꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯒ ꯆꯪꯉꯤꯁꯦ ꯀ꯭ꯔꯤꯝꯁꯨ ꯆꯪꯉꯦ ꯆꯣꯀ꯭ꯂꯦꯠꯀꯤꯁꯨ ꯆꯪꯉꯦ ꯐꯥꯎꯟꯗꯦꯟꯁꯨ ꯆꯪꯉꯦ ꯑꯗꯨꯅ ꯊꯕꯛꯁꯦ ꯈꯔ ꯖꯥꯝꯃꯦꯕꯀꯣ ꯗꯦꯀꯣꯔꯦꯁꯟꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯥꯕꯤꯔꯛꯎ ꯍꯥꯏꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯥꯕꯅꯦ ꯀ꯭ꯔꯤꯝꯁꯤꯅ ꯑꯥꯏꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯒ ꯑꯩꯅ ꯉꯁꯥꯏ ꯁꯥꯈꯤꯕ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁꯇꯣ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯍꯥꯞꯄꯒ ꯉꯁꯥꯏꯒꯤ ꯀꯞ ꯀꯦꯛ ꯁꯥꯗ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯔꯒ ꯍꯥꯞꯇꯣꯏꯅꯤ ꯑꯗꯣ ꯐꯥꯏꯅꯦꯂꯥꯏꯖꯤꯡꯁꯦ ꯂꯣꯏꯔꯒ ꯆꯣꯀ꯭ꯂꯦꯠꯀꯤ ꯒꯅꯥꯁꯤꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯗꯦꯀꯣꯔꯦꯁꯟꯁꯦ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯐꯥꯏꯅꯦꯜ ꯂꯨꯛꯀꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯑꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯀꯞ ꯀꯦꯛꯇꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯆꯍꯤ 4ꯒꯤ ꯕꯥꯔꯗꯦꯅꯤꯅ ꯐ꯭ꯂꯣꯔꯁꯦ ꯑꯁꯤꯁꯨ ꯑꯩꯅ ꯐꯥꯎꯟꯗꯦꯟꯅ ꯁꯦꯝꯃꯦ ꯗꯦꯀꯣꯔꯦꯁꯟꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯎꯟꯗꯦꯟꯅ ꯁꯦꯝꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯐꯥꯏꯅꯦꯜ ꯂꯨꯛ ꯑꯣꯏꯔꯦ ꯃꯌꯥꯝ ꯀꯦꯛꯁꯦ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯥꯈꯤꯕ ꯀꯦꯛꯅꯤ ꯃꯌꯥꯝ ꯀꯦꯛꯁꯦ ꯄꯨꯡ 10 ꯃꯃꯥꯡꯗꯅ ꯁꯥꯕ ꯂꯣꯏꯔꯦ ꯀꯦꯛꯁꯦ ꯕꯣꯛꯁꯁꯤꯒ ꯍꯥꯞꯆꯤꯜꯂꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯦꯛꯁꯦ ꯄꯦꯛꯀꯤꯡ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯛꯁꯦ ꯁꯥꯕ ꯂꯣꯏꯔꯕꯅꯤꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯂꯩꯔꯦꯀꯣ ꯀꯦꯛꯁꯤꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯕꯣꯛꯁꯇ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯄꯨꯈ꯭ꯔꯒꯅꯦ ꯊꯕꯛ ꯑꯇꯩꯁꯨ ꯑꯃꯨꯛ ꯂꯣꯏꯁꯜꯂꯒꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯂꯣꯏꯁꯟꯗꯣꯏꯅꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯅꯣꯡꯗꯤ ꯆꯨꯗ꯭ꯔꯕꯅꯤꯅꯅꯦ ꯅꯨꯡꯁꯤꯠ ꯈꯤꯇꯪ ꯁꯤꯜꯂꯛꯄꯗꯅꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯩꯐꯨꯟꯅ ꯐꯅ ꯆꯥꯝꯊꯣꯛꯑꯁꯨ ꯌꯥꯗꯦ ꯈꯣꯡꯄꯥꯛꯁꯤꯅ ꯁꯤꯡꯉꯦ ꯁꯥ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯅꯨꯔꯥꯅ ꯇꯛꯄ ꯑꯗꯨꯗꯩ ꯆꯥꯝꯊꯣꯛꯄ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10:30 ꯍꯦꯜꯂꯦ 11 ꯇꯥꯔꯛꯇꯣꯔꯦꯕꯀꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃꯁꯨ ꯊꯣꯡꯒꯦ ꯈꯜꯂꯤ ꯁꯤꯗ ꯄꯥꯟ ꯂꯩꯔꯦꯀꯣ ꯄꯥꯟꯁꯦ ꯑꯁꯤꯈꯛ ꯂꯩꯔꯛꯄꯅꯤ ꯄꯥꯟꯁꯦ ꯀꯔꯤꯒ ꯊꯣꯡꯉꯗꯤ ꯍꯥꯎꯅꯤ ꯁꯤꯅ ꯉꯔꯥꯡꯅꯦ
तरबूज लेरकपनेबको आई फ्रिज थनमदरे सेसु चामदोगना खाइदोगा फ्रिज हापचलगा थमग्रनि ओलांग थानेना जम साइसिगा अदुदुना तरबूज कुमसे चारगा नुंगाय कइनुम जेंहलके मैम पान सिगा थोंदुइसे सिगा आइना ngarangni लेसा मचांग लेरेबको मतुम महूम कक्का ममैगा मकोका सिदानि थोइबा तांगे जामना सिगा लुपा याना लुपा चामगा गी ngani se matum mahum kaka mamaiga makoka kuire chadaba su mata chan siga ilisa se thokte ba ko do sum mata chan phangba do leire adu pan se siga to thongage na to ningok ne gi hingkon da gi hiklapani sing tingjalaga thammini sing tingjalaga thamauder je ba ko hekda jangna kangjalle ba ningok sina met pi melani met pi da thangna ba gi ne ba ko ngak pothaba oina ising glass ma phajana thakki gi ko ising je thaga thabak si suda dorobani hadi chak thongdoine ba ko ulangoni ising se hauri pan se asiga pan jamna hauri ado pum hapaga thongagadi chawmaladra haina tangkai khaidoini antaga ku khotwa samthoya ado kucha kachadana bagana ko lebu sina tak thatlini kucha lagi hakachabase hakachararoya gamhana jamdorein thongdaraga ingjang se asi chak se sumnuti gi thongbodonga rice cooker thangalle ko तरबूज सेंगा जामधोय तो खाइदोगने थमगी के फ्रिज हापचलगा दोइदि होन जानपा लागसु स्कूल दे लागने चाजबरो रे ला चाक चादबसु जाबको चाक चाद्रदि सुमाने फ्रुट से खाइरगा पिजा बिरदि हराउजैयबा साइसे खतम मचु फजबो वाले सोम साइसिना फजरेको और से फ्रिज थमखरगे राइस कुकर स्विच ऑन तौरमदे थाव फ्रिजम थममद्रबा थाव जामला थाव हापचलेको किचन हापचले जीरा खजि चिमचो चलगे jenam makangba pan rapen le ido na guraga masla se haccele ni na haccele lage senanga guraga mo lati bola hati kan kai khale ya hati khale ni haccele le आगे तो नहीं हो रहा है काम से ये मैं बात कर रहा हूँ वो तो पता आपको
ꯉꯥꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯦ ꯏꯟꯖꯥꯡꯁꯨ ꯐꯖꯅ ꯁꯧꯔꯦ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯂꯣꯏꯔꯒ ꯈꯥꯏꯗꯣꯛꯑꯒ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯁꯧꯔꯦꯀꯣ ꯑꯗꯣ ꯃꯨꯟꯅꯕꯒꯤ ꯃꯨꯜꯍꯜꯂꯒꯦ ꯏꯟꯖꯥꯡꯁꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝꯁꯨ ꯍꯥꯏꯐꯦꯠ ꯆꯥꯏꯁꯜꯂꯦ ꯆꯥꯛ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯒꯦ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕꯁꯦ ꯍꯥꯎꯏꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯊꯦꯡꯖꯜꯂꯛꯑꯦ ꯄꯨꯡ 1 ꯇꯥꯗꯣꯔꯦ ꯊꯣꯡꯒꯥꯒ ꯃꯣꯔꯣꯛꯀ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯐꯖꯅ ꯂꯧꯔꯒꯦ hầu đơn giản hầu lắm dày rồi dày thì em ꯉꯥꯁꯦ ꯄꯤꯛꯆꯔꯁꯨ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯤ ꯌꯥꯝꯅ ꯄꯥꯟꯒ ꯏꯂꯤꯁꯥꯒ ꯊꯣꯡꯕ ꯆꯥꯔꯦ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯒ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯗꯦ ꯃꯁꯤ ꯃꯇꯥ ꯆꯥꯅꯔꯨꯅ ꯐꯪꯕꯗꯣ ꯑꯗꯨꯒ ꯂꯩꯔꯛꯄꯅꯤ ꯌꯥꯝꯅꯁꯨ ꯍꯥꯎꯔꯝꯃꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ